खुरुमजरी ISTV Manipuri pau mining tapi puramapu taram noksari ngasigi marui pauda Manipur police na community service ta hena puning changlabadi praja singna police pu thajadabagi chang hanthagani hairi pau sandokna pijari Police samadi miyang gi marakta thajanadaba leiriba si miyang gi community service ta Manipur police na hena pungning changlabadi kokhanba ngamgani afaba police department oibada nupi police singi thodang chawi haina nupi police singi workshop ta wangang khiba singna phungdok nakre Imphal West district ki SP office na sinduna ngasi first MR complex ta pangthokpa workshop aduda DIG range 1 Clay Khongsai DIG range 2 S Ibomcha DIG range 3 Bandana Imphal West ki SP Dr AK Jhaljit PRO RK Tutu Sanasu Saruk Yaki Togetherness and Fighting Crime have a theme the Pangthopa workshop aduda Clay Khongsai na phongdokhibada Hauzik Manipur da thokliba thodok wathok singda nupi amadi mahiroi singna khongjang changsilakpada lakshinna ba hotnabada khudong sadaba kya mayoknari social crime asi Manipur da achoba crime makhalama oire masi mayoknana ba akhanna police team oiba mathok tai case ama solve tobada matamgi matung inna anoba lo khangba amadi Tanaba Changi Cyber Crime Unit Sing Imphal East amadi Imphal West ta trial oina thabak tawba haure masina mai paklabadi achauba khudong saba piragani haiki Police na thingagado mayamsi yam interesting oiba yam challenging oiba aduga if you are working in Manipur police for a few years, if you go outside, let me tell you the experience that you have here is more than enough for you to go anywhere. And you can be better than most people. Yes, Ibom Chana Haikibada, Supreme Court ki order na Hauzik Police Ek Assist State Khara da Chanaba Haure. Police po force oina lawbagi mahuta, service oina lawduna irang thokpa khakta da thabak tawbagi mahuta. Community police ki thodang lawduna miyam gandak na chatminaba tangai fade. Miyam na thajaba mangtharakli ba ase hanthahanna bahona se haiki. Police department ki relation law, community policing la noina han na sa to thokre hoyi. Noina tawdang na sini yai hoyi Apoy su Manipur cases secretary secretary ang one manila han tawagani ang ipag-iulkan ang at least 20 years or so to come into that stage of police. Manipur gi amatang ngairaba National Institute of Technology Manipur da mahiroi yauna maikai kya da pen da ba leiri lupa crore kya changna leikhiba machine sing mapungfana install tawdabagi wafam leiri amarom da thika piba matamda niyam gi wangmada thika pibana Institute asi CBI na chingba agency singna yeng changlak kadra haibagi chingnabal leiri NIT Manipur gi langol da leiriba mahiroi singi hostel da cha na thakna ba piba matamda mari leinaba authority da wakat labasu tabi dabadagi hauzik wathok oiri makhatana mahiroi singi wakadasi tabi daba tarabadi khongjang changsinaba sem sari athoba matamda human resource development ka mari leinaba authority amadi Manipur sarkar na amata ngairaba NIT Manipur asi midyeng changduna matam chana asoiba sing chumthok haudaba tarabadi chawkhatpagi mahutta chawtharak pa yabagi phibam da leiri Ketrigao Kendrigi Manung Chan Babamon Kampugi Tongan Tongan Balambi Sing Chahi Ongi Mamangda WBM Lauraga Thamlambadagi ngasi fawba sembidre Lakliba Tang Tra Manga Fawgi Manung da sembidrabadi lambi thingba yauna akan bakhongjang kya changsilagani haina Purairomba Youth Club ki General Secretary N Bankim Chandrana Phongdokre Wafam asi ngasi club amadi mera paibegi myoi singna lambi asi phibam yengsinbada phongdokhibani Magna Makhatana Haikibada Imphal Yaripok lambi da chatliba Bamon Kampu Okram Laikai Hirem Laikai amadi Sagrakpam Laikai asi black topping tawdana chahi hum thamduna lagli masida kendra gi MLA da kayara khanna haijarabasu tabidre chahi asi gi megi tang mapandasu MLA masa unaduna tongan ba hiram kaya yawba memorandum amasu pishan khra maramaduna mari leinaba department midyeng changbiu haiki aikoi kaigumba aikoi November gi tang 35 phawbasida kaigumba honorable MLA na kaigumba lambi si koila sabage koi response pirak tarap taragadi aikoi Praja miyam ka loina na aikoi tasena yaibok lambi asi aikoi thingjan bagi aikoi khongjang ama akan ba khongjang ama aikoi sanction jagani ana aikoi ni praja ga aikoi kusamnaraga aikoi sanction gani haina ningsingjari Haukiba November gi tang ani gi ayukta kong bananday bam lekai moribada sina fangkiba Kayau Makting Primary School gi headmaster Muhammad Hasmat Ali Elias Oja Babubu hatpada chenaba maralai bamyoi sing ain gi oiba ahak pacherak pigi dabani haina Social Constructive Committee Kairau Sabal lekai gi cherol lamna hairi मुझे अत्यंत ब्रेक में तंगलो जरी
World Pals Dega Mari Lainana Jatliba November Tha Ama Chupna Pals Ka Mari Lainaba Anaba Singi Free Surgery OPD Consultation Loinana Lying Bada 20% concession Hangbigani Akupamarol Makhagi Mobile Number Natraga Caesar Hospitals Dagi Hangbi Bayagani Lengshin Birau TFC Kaisampa Thokchom Laikai Ningol Chako Bugidamak Ningol Khudol Oina Tang Kungani Pandagi Ningol Chako Bophawa Akhanaba Mela Pangthokjari Hairiba Mela Sida Rani Fi Pige Muga Shoot Silk Cotton Yongi Fi Asina Chingbasu Pangbiragani Ningol Sigidamakta Akhanaba Discount su Pijari Miyam gi mityeng changbiu Ningol Chako Bagi Ningol gi Leiteng Oibiu Aikhoi gi address Kaisampa Thoksom Laikai Imphal Yes, with aided minerals, Manipur da ahanba amadi amata ngairaba mineral water asida potassium yaubasina BP stroke risk hantahali, magnesium yaubasina heart pagathali, sodium yaubasina chakhaunaba, kidney da nung laiba amadi mapan thokpa nungaitaba singdagi ngak thoknabagi pambaini. Hairiba mineral singsi bottle da halaga yoliba ising amata da yaude, yes khakta da yawi. Suzuki gi gari macha makhal suna fangbiragani Thangmaiban DM College Road ta leiba mafam asida servicing center gi khudong chaba amasung spare parts sing MRP rate ta fangbiragani loinana irai laina loan lopagi khudong chaba su pijari ngasimak lengsin birau Eastern Suzuki Thangmaiban DM College Road Imphal Manipur ISTV presents award presentation ceremony of First ISBS Manipuri Short Fiction Film Festival 2015, Sunday, November 8, 4:30 p.m. Bot. Dazzling performance by Shune actors, host Danny and Maya, overacting by Tez and Joseph. Watch the award-winning films from 1st November to 7 November from 7 to 8 p.m. every day only on ISTV Live 2 channel. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal India gi ahanba National Awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu Imphal East West amadi Bisnupur district oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yaudana loan lawbiba yagani deposit toba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazar Bisnupur Iramdam asigi ahan boina puthokjaba sangai plastic storage tank sizinnabi yansinaba potlam yaudraba LLDB ina sajaba sangai tank sizinnabi lakliba ningon chakauba kumhaiga mari leinana chada taretagina tara phawba discount phangdigani chahi tara gi guarantee ga loinana henaba makhal khudingi apamba machusin phangdigani khudong chaba si phangdigaba maphangdi lamel supermarket leiba Lee Smart Industry khattadani adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sizinnabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinnaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi nadringai da saksal hobana hena fai I'm ready. Telero. Editor ka late. Some say hujik pudi perfectly straight ado kankhar kandadi freezy. Relax. Perfectly straight. Aina semi anoba sunsilk perfectly straight with straight lock technology maramdi some kankraba matung dasu align straight oina leina bagidama Wow, hujik su straight oirina. Straight and gorgeous. Sunsilk perfect straight lock tobiu rock tobiu. Come on, come on. Yeah. District Magistrate Imphal West nangarang thokiba order amana district asigi manung chanba Thangmaiban Assembly constituency gi marak ki mikhal tha asigi tang kunma thoida
पांगथोकदौरिबा असिगा मरी लेनना लना युमगी गेट वाल अमदी गवर्नमेंट की ऑफिस तिंगी वाल अमदी गेटा इलेक्शन गा मरी लेनबा चे चांग नपसिनबा थिंखिबगा लोइनना हाना नपसिलंबा सिंगसु खुदकता लौथोकनबा खंगनख्रे हाइरी मरुइबा पाव अमुका नपिजरी NIT मणिपुर दा अरानबा थबक थौरों क्या तौबना महिरोय सिंग यावना मैकै क्या दा पेंदबा फाउनरी मिदेंग ताबिरिबा पुनमकु अमुका नखुरुमजरी